โอ้มาม่าเฮ้ยกิสิโร่ข้าสันเจมบำได้เนี่ยบ้าบ้ากิมิงนั่นเนี่ยสิเลยบ้าก้อยกันดีบ้าHai, mayam pum namak po khurumjari ngasi su video makak semjage na tawbani video se karamba video semsige na haibada ngasi su ai prank call amakak tawjage prank call se kanada tawgadabano haibada yamna masak nairaba masak yamna cute oiba rasi yamna laiba yam nungsijaba inaw nupi amakakta tawjage nahangai di prank call se nupa da ngakta tawbani ado ngasi di ai nupi lakta gyam khak lokhachage ithoi oinam ithoi da prank call ama tawse ado ma phone se number se khangdabani na paikhalakadra paikhaloi khangde ado tawraga yengase ado phone se tawba horase kaino hai sibu ga tawsilaptana tawrjira tawrse If I was your boyfriend, never let you go. You on the underground, you never be alone. I will be independent, everything you want. If I was your boyfriend, I could be a buzz like you, like a girl. I don't ever wanna fight, but you already know. ringtone ga se dial tune jam phasna व्यक्ति को कॉल कर रही है nati वह उत्तर ahum lak taw da parak ta di toy flop chale Let us unitedly work to loli ma ji If I was your boyfriend, never let you go. You on the underground. hello Hello. hello ithoi lai bidabra Oh, laibani. Kana jabano. oh ai ithoi ga wari mata sajage na tawjabane Oh. Dale. क्या किसी को बोले तो mama oira male mama ra khangti to china kon kitang so thobo mama humang kang mama oira male mama hello. hello Oh, kana hoitia. ithoi ro Oh, male. Kai takti da. ai ngomoroi mama sangam dre nongning kon kitang so Hello. hello ithoi Oh, okay. Kana hoitia. oh ai se wangjing dagine Oh, koi mama adum kauro o तो कई तापी के दो nateda icha da wari chaningdana mama na phone tawrakpane icha bu kamai tawrige ai ngamdre हेलो hello वो मां कनो अमु नाइ तक कमान oh network se nungai taba icha gi number se on thok na wana mama na thiraga tawraini do hello नाइ तक कमान hello tabro हेलो ओ ताई ताई oh icha bu kai dawramino hojikpo ओ मां कनो तो बदो सुम लई नुंग के का थारम दनी अंगांग गई oh yam phai as icha gi film yengbadane mama hoidi cha ka sadare he ओ कोई मां तुम ये को तुम रिलीज तौरा अंग ना सांग तो दामी किसु कनो तौरा गा मामा वा तुम जिंग दियो oi ma dum nim bio ka नो रिलीज तौरा फदा aduni onthongna phajagare haiba isabu karino masakna masak phajariba rasina lairiba karino onthongna phajagre mi मां ये तुम छिदी दना तौरिंगा नुगु छिदे दम तौरिगे दम छिदे adune aina phone tawraise is yamna ne ikai na tawrakrajani he Kay gawin nga ba? ado isabu cha isinga sarabaro Oh, tare. Sa to kuili. o kari hingjang saraba
ꯁꯧꯒ꯭ꯔꯤꯒ ꯄꯥꯛꯅꯝꯒ ꯆꯥꯔꯦ ꯉꯁꯤꯗꯤ ꯑꯣ ꯐꯔꯦ 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 ꯑꯗꯣ ꯏꯆꯥꯒ ꯁꯨꯝ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯒꯦꯅ ꯐꯣꯟꯁꯦ ꯇꯧꯔꯛꯄꯅꯦ ꯃꯃꯥꯁꯦ ꯋꯥꯡꯖꯤꯡꯗꯒꯤꯅꯦ ꯑꯣ ꯋꯥꯡꯖꯤꯡ ꯀꯥꯏꯋꯥꯏꯗꯩꯅꯣ ꯃꯥꯜꯂꯦ ꯐꯔꯦꯗꯅ ꯀꯩ ꯋꯥꯡꯖꯤꯡ ꯕꯖꯥꯔꯗꯩ ꯍꯥꯏꯖꯜꯂꯒꯦ ꯍꯜꯂꯣ ꯋꯥꯡꯖꯤꯡ ꯕꯖꯥꯔꯗꯒꯤꯅꯦ ꯑꯣ ꯑꯗꯣ ꯑꯗꯣ ꯍꯧꯖꯤꯛ ꯋꯥꯡꯖꯤꯡꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯥꯛꯑꯦ ꯁꯨꯇꯤꯡ ꯑꯣ ꯀꯩꯀꯥ ꯑꯗꯨꯝ ꯂꯥꯛꯑꯦ ꯍꯣꯏꯅꯦꯍꯦ ꯊꯕꯛ ꯑꯗꯣ ꯌꯨꯝ ꯂꯩꯇꯦ ꯃꯃꯥꯁꯦ ꯅꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯒꯦꯅꯦꯍꯦ ꯍꯣꯏ ꯍꯥꯏꯗꯣꯔꯤ ꯍꯥꯏꯕꯤꯌꯨ ꯌꯥꯅꯤ ꯁꯣꯏꯗ꯭ꯔꯦ ꯍꯥꯏꯗꯣꯔꯤ ꯑꯩ ꯉꯝꯃꯔꯣꯏꯗ ꯅꯪꯒꯤ ꯗꯗꯥ ꯑꯃ ꯂꯩꯌꯦ ꯑꯩꯁꯦ ꯏꯆꯥ ꯅꯨꯄꯥ ꯑꯃꯈꯛ ꯄꯣꯛꯄ ꯃꯥꯁꯦ ꯑꯣ ꯑꯥ ꯅꯨꯄꯤ ꯍꯥꯏꯕꯁꯦ ꯄꯟꯕꯁꯦ ꯌꯥꯈꯤꯗ꯭ꯔꯕ ꯅꯨꯄꯤ ꯊꯤꯁꯦꯁꯨ ꯌꯥꯗꯦꯗꯣ ꯅꯪꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯔꯁꯨ ꯂꯩꯇꯦ ꯍꯥꯏꯗꯣ ꯈꯪꯅ ꯆꯥꯟꯅꯕ ꯂꯩꯕ꯭ꯔꯥ ꯂꯩꯔꯗꯤ ꯍꯥꯏꯔꯨꯒꯦ ꯍꯥꯏꯕꯁꯨ ꯌꯥꯗꯦꯗꯣ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯊꯤꯔꯒ ꯍꯥꯏꯒꯦ ꯍꯥꯏꯕꯁꯨ ꯌꯥꯗꯦꯗꯣ ꯑꯗꯨ ꯏꯊꯥ ꯊꯥꯖꯗꯅꯅꯦ ꯅꯪꯒꯤ ꯗꯗꯥꯁꯦ ꯏꯆꯥꯒꯤ ꯃꯤꯡ ꯄꯜꯂꯛꯏꯅꯦꯃꯤ ꯑꯣ ꯏꯆꯥꯁꯤꯗ ꯉꯥꯎꯔꯕꯅꯦꯃꯤ ꯑꯣ ꯑꯗꯣ ꯅꯪ ꯂꯥꯟꯅ ꯂꯧꯅꯨꯀꯣ ꯃꯃꯥꯗ ꯂꯥꯟꯅ ꯂꯧꯅꯨꯀꯣ ꯂꯧꯗꯦꯗ ꯃꯥ ꯂꯧꯗꯦꯗ ꯁꯤꯔꯦ ꯑꯩ ꯉꯝꯃꯔꯣꯏ ꯀꯃꯥꯏꯅ ꯇꯧꯅꯤꯁꯦ ꯀꯔꯤꯅꯣ ꯍꯜꯂꯣ ꯍꯥꯏꯗꯣꯏꯁꯦ ꯃꯈꯥ ꯇꯥ ꯑꯗꯣ ꯑꯗꯨꯅꯦ ꯑꯗꯣ ꯃꯃꯥꯁꯦ ꯅꯪꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯅꯤꯡꯕ ꯏꯆꯥꯅꯦꯅ ꯅꯨꯡꯁꯤꯗꯅ ꯍꯥꯏꯗꯣꯏꯅꯤꯀꯣ ꯅꯪ ꯂꯥꯟꯅ ꯂꯧꯕ ꯌꯥꯔꯣꯏꯀꯣ ꯍꯣꯏ ꯍꯣꯏ ꯃꯥ ꯀꯩꯅꯣꯅꯤꯗ ꯅꯪ ꯑꯩꯅ ꯍꯥꯏꯕꯗꯣ ꯑꯩ ꯏꯆꯥꯅꯨꯄꯥ ꯑꯃꯈꯛꯇꯪ ꯂꯩꯌꯦ ꯃꯥꯁꯦ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯕ ꯑꯩꯅ ꯍꯥꯏꯕꯗꯣ ꯅꯨꯄꯤꯁꯦ ꯄꯟꯕ ꯌꯥꯗꯦ ꯅꯨꯄꯤꯁꯦ ꯏꯟꯇꯔꯦꯁ ꯂꯩꯇꯦ ꯅꯨꯄꯤ ꯊꯤꯌꯨ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯀꯔꯤꯝꯇ ꯌꯥꯗꯦ ꯑꯗꯣ ꯅꯪꯒꯤ ꯅꯣꯡꯃ ꯁꯨꯇꯤꯡ ꯃꯐꯝ ꯑꯝꯗ ꯊꯦꯡꯅꯩꯌꯦ ꯏꯆꯥꯁꯦ ꯊꯦꯡꯅꯩꯌꯦ ꯅꯪ ꯎꯏꯌꯦ ꯑꯗꯒꯤꯗꯤ ꯌꯨꯝꯗ ꯑꯣ ꯍꯜꯂꯛꯑꯒ ꯃꯥꯅ ꯇꯝꯕꯁꯤ ꯏꯃꯥ ꯐꯖꯕ ꯅꯨꯄꯤ ꯑꯃ ꯂꯩꯔꯦꯍꯦ ꯍꯥꯏꯕꯗ ꯑꯩꯗꯤ ꯉꯛꯎꯔꯦꯗꯅ ꯑꯗꯩꯗꯤ ꯀꯅꯥꯅꯣ ꯀꯅꯥꯅꯣꯅ ꯍꯥꯏꯕꯗꯩꯗꯤ ꯈꯨꯠꯀꯁꯦ ꯄꯥꯏꯔ ꯆꯤꯡꯉꯤ ꯄꯣꯠꯅꯤꯗ ꯌꯦꯡꯉꯨ ꯂꯥꯎꯅ ꯇꯧꯔꯒꯅꯦ ꯇꯤꯚꯤꯗ ꯅꯪꯒꯤ ꯏꯁꯩ ꯂꯥꯛꯑꯦ ꯀꯔꯤ ꯑꯌꯦ ꯅꯣꯏꯒꯤ ꯍꯥꯗ ꯂꯣꯏꯌꯨꯝꯕꯗꯣ ꯑꯣ ꯍꯜꯂꯣ ꯑꯗꯨꯒꯤ ꯏꯁꯩꯗꯣ ꯑꯗꯨ ꯌꯦꯡꯉꯣꯅ ꯑꯥ ꯇꯧꯕꯗꯩꯗꯤ ꯑꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯁꯤ ꯃꯉꯥꯏꯔꯦ ꯑꯩꯅ ꯈꯣꯏꯗꯥꯔꯤꯕꯨ ꯍꯥꯏꯔꯛꯑꯦꯅꯦꯍꯦ ꯅꯪꯁꯦ ꯑꯗꯩꯗꯤ ꯍꯦꯔꯥ ꯏꯆꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯈꯣꯏꯗꯥꯕꯕꯨ ꯏꯀꯥꯏ ꯏꯀꯤ ꯋꯥꯡꯃ ꯊꯥꯗꯣꯛꯑꯒ ꯏꯔꯥ ꯏꯆꯥꯒꯤꯗꯃꯛꯇꯕꯨ ꯇꯧꯔꯛꯏꯅꯤꯅꯦ ꯃꯃꯥꯁꯦ ꯅꯉꯣꯟꯗ ꯑꯗꯨꯅꯦ ꯏꯆꯥꯁꯦ ꯅꯨꯡꯁꯤꯕꯅ ꯁꯤꯗꯤ ꯁꯨꯝ ꯏꯆꯥꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯗꯅꯅꯦ ꯉꯥꯏꯍꯥꯛꯇꯪ ꯐꯣꯟꯁꯦ ꯇꯧꯔꯛꯄꯅꯦ ꯅꯝꯕꯔꯒꯁꯦ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯊꯤꯔꯛꯈ꯭ꯔꯕ ꯍꯣꯏ ꯃꯃꯥꯅꯁꯨ ꯌꯥꯝ ꯊꯥꯒꯠꯄꯤꯔꯦ ꯑꯗꯨ ꯉꯥꯏꯈꯣꯅꯦ ꯅꯪꯒꯤ ꯗꯗꯥꯁꯦ ꯉꯥꯛꯇ ꯋꯥꯔꯤ ꯁꯥꯒꯦꯔꯣ ꯍꯣꯏ ꯃꯃꯥ ꯑꯗꯨꯝ ꯁꯥꯔꯁꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯃꯃꯥ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯔꯁꯤꯕꯨ ꯑꯗꯣ ꯅꯪ ꯗꯗꯥꯁꯦ ꯏꯀꯥꯏꯗꯤ ꯌꯥꯝ ꯊꯤꯒꯟꯕꯅꯤ ꯑꯗꯣ ꯋꯥꯔꯤ ꯉꯥꯛꯇꯪ ꯁꯥꯎ ꯉꯥꯛꯇꯪ ꯄꯥꯏꯍꯜꯂꯛꯀꯦ ꯏꯆꯝ ꯆꯝꯅ ꯈꯪꯅꯧꯕ ꯁꯨꯝ ꯀꯣ ꯁꯦ ꯄꯥꯏꯌꯨ ꯏꯕꯨꯡꯉꯣ ꯍꯜꯂꯣ ꯑꯣ ꯍꯜꯂꯣ ꯑꯣ ꯍꯜꯂꯣ ꯇꯥꯕꯤꯕ꯭ꯔꯣ ꯑꯧ ꯇꯥꯏ ꯇꯥꯏ ꯑꯣ ꯀꯩꯗꯧꯔꯝꯃꯤꯅꯣ ꯍꯜꯂꯣ ꯍꯜꯂꯣ ꯇꯥꯏ ꯇꯥꯏ ꯍꯥꯏꯕꯤꯌꯣ ꯏꯊꯣꯏꯁꯦ ꯍꯧꯖꯤꯛ ꯀꯩꯗꯧꯕꯤꯔꯝꯃꯤꯅꯣ ꯑꯩꯈꯣꯏꯁꯦ ꯑꯁꯨꯝ ꯑꯩꯈꯣꯏ ꯕꯣꯏ ꯑꯩꯈꯣꯏ ꯀꯩꯅꯣ ꯑꯩꯈꯣꯏ ꯑꯉꯥꯡꯈꯩꯒꯤ ꯁꯨꯝ ꯍꯤꯡꯒꯣꯜ ꯁꯨꯝ ꯀꯣꯏꯔꯝꯕꯅꯤꯗ ꯑꯣ ꯊꯕꯛ ꯀꯌꯥꯝ ꯐꯔꯝꯗꯧ ꯃꯥꯜꯂꯦ ꯏꯊꯣꯏꯁꯦ ꯊꯕꯛ ꯌꯥꯝ ꯐꯕꯗꯤ ꯅꯠꯇꯦꯗ ꯁꯨꯝ ꯌꯨꯝꯒꯤ ꯇꯧꯗ ꯌꯥꯗꯕ ꯊꯕꯛ ꯁꯨꯝ ꯇꯧꯁꯟꯕꯅꯦ ꯑꯣ ꯁꯨꯝ ꯑꯗ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯇꯥꯔꯦ ꯌꯨꯝꯒꯤ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯏꯊꯣꯏ ꯑꯩ ꯃꯤꯡ ꯂꯦꯝꯕ ꯀꯧꯋꯦ ꯑꯣ ꯍꯣꯏ ꯑꯣ ꯑꯗ ꯏꯊꯣꯏꯁꯦ ꯑꯩꯅ ꯅꯣꯡꯃ ꯊꯧꯕꯥꯜꯗ ꯁꯨꯇꯤꯡ ꯇꯧꯕꯗ ꯊꯦꯡꯅꯖꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯎꯖꯈꯤꯕ ꯑꯗꯨꯗꯩꯗꯨꯗ ꯑꯩ ꯁꯨꯝ ꯍꯥꯏꯗꯤ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯒꯥꯔꯤ ꯈꯥꯝꯃꯒ ꯂꯦꯞꯄꯒ ꯌꯦꯡꯉꯝꯃꯦ ꯑꯗ ꯑꯩꯊꯣꯏꯅ ꯇꯧꯕ ꯑꯦꯛꯇꯤꯡꯁꯦ ꯀꯩ ꯍꯥꯏꯅꯤ ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯗ ꯌꯥꯝ ꯄꯥꯝꯖꯕ ꯌꯥꯝ ꯐꯖꯅ ꯍꯥꯏꯗꯤ ꯌꯥꯝ ꯍꯩ ꯍꯥꯏꯇꯥꯔꯦ ꯏꯆꯟꯁꯦ ꯁꯛꯁꯨ ꯑꯣ ꯌꯥꯝ ꯍꯣꯏ ꯐꯖꯩ ꯊꯦꯡꯀ꯭ꯌꯨ ꯔꯥꯁꯤꯁꯨ ꯌꯥꯝ ꯊꯦꯡꯀ꯭ꯌꯨ ꯂꯩ ꯇꯨꯡ ꯀꯣꯏꯅ ꯇꯧꯕꯤꯔꯛꯎ ꯈꯣꯠꯂꯎꯒ ꯍꯥꯏꯕꯗꯣ ꯑꯗ ꯏꯆꯜꯁꯦ ꯁꯛꯁꯨ ꯌꯥꯝꯅ ꯐꯖꯩ ꯑꯗꯒꯤ ꯁꯨꯝ ꯑꯣ ꯏꯆꯜꯒꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯐꯤꯜꯝꯗ ꯑꯗꯒꯤ ꯑꯦꯜꯕꯝꯗ ꯀꯩꯗ ꯑꯩꯅ ꯌꯦꯡꯕꯗꯁꯨ ꯑꯗꯨꯝ ꯍꯩ ꯌꯥꯝ ꯊꯤꯅ ꯈꯪꯗꯦ ꯑꯩꯅ ꯄꯥꯝꯖꯕ ꯍꯥꯏꯕꯗꯨꯃꯗꯤ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯦꯡꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯗꯣ ꯇꯨꯡ ꯀꯣꯏꯅ
ꯃꯌꯥꯝꯒꯤꯗꯃꯛꯇ ꯍꯦꯟꯅ ꯍꯦꯟꯅ ꯇꯧꯕ ꯉꯝꯕ ꯑꯣꯏꯌꯣꯅ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯖꯒꯦ ꯑꯗꯣ ꯑꯩ ꯋꯥ ꯉꯥꯡꯕꯁꯨ ꯀꯌꯥꯗꯤ ꯍꯩꯖꯗꯦ ꯍꯣꯏ ꯇꯥꯛꯄ ꯑꯣꯏꯖꯒꯦ ꯃꯌꯥꯝꯒꯤ ꯀꯩꯅꯣꯗꯒꯤ ꯕꯣꯔꯗꯒꯤ ꯍꯣꯏ ꯐꯤꯂꯝ ꯑꯗ ꯃꯈꯥ ꯇꯥꯕꯗꯣ ꯔꯤꯂꯤꯁ ꯇꯧꯕ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ ꯍꯣꯏ ꯔꯤꯂꯤꯁ ꯌꯦꯡꯒꯦ ꯇꯧꯕ ꯌꯦꯡꯒꯦ ꯀꯥꯟꯗ ꯑꯗ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯍꯥꯏꯗꯤ ꯑꯩ ꯏꯁꯥꯁꯦ ꯈꯤꯇꯪ ꯏꯀꯥꯏꯒꯟꯕ ꯍꯥꯏꯇꯥꯔꯦ ꯑꯩꯁꯦ ꯑꯗꯨꯅ ꯍꯥꯏꯗꯤ ꯉꯁꯤ ꯏꯊꯣꯏꯒ ꯑꯍꯥꯟꯕ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯗꯁꯨ ꯈꯪꯗꯦ ꯈꯣꯟꯒꯥꯁꯦ ꯄꯛꯅꯤꯛꯇ ꯅꯤꯛꯑꯦ ꯍꯥꯏꯇꯥꯔꯦ ꯄꯥꯈꯠꯂꯦ ꯍꯜꯂꯣ ꯌꯥꯔꯦ ꯏꯃꯥ ꯄꯥꯏꯍꯜꯂꯒꯦ ꯑꯩ ꯋꯥ ꯉꯥꯡ ꯍꯩꯇ꯭ꯔꯦ ꯍꯥꯏꯌꯣꯕ ꯑꯗ ꯑꯩꯁꯦ ꯄꯥꯁꯨ ꯅꯨꯡꯉꯥꯏꯇꯕ ꯄꯥꯈꯠꯂꯦ ꯃꯥꯜꯂꯦ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯑꯍꯥꯟꯕ ꯁꯨꯃꯥꯏꯅ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯑꯩꯁꯦ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯑꯩꯁꯦ ꯋꯥꯔꯤ ꯁꯥꯟꯅꯕ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯏꯊꯣꯏ ꯅꯣꯡꯃ ꯑꯗꯨꯝ ꯊꯦꯡꯅꯕ ꯎꯅꯕ ꯃꯇꯥꯡ ꯌꯥꯒꯗ꯭ꯔꯣ ꯆꯥꯕꯗ ꯑꯗꯨꯝ ꯊꯦꯡꯅꯁꯤ ꯍꯣꯏ ꯃꯇꯥꯡ ꯆꯥꯔꯒꯗꯤ ꯑꯗꯨꯝ ꯊꯦꯡꯅꯁꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯣꯏ ꯍꯣꯏ ꯃꯇꯥꯡ ꯆꯥꯕꯗ ꯑꯩ ꯁꯨꯝ ꯀꯩꯅꯣꯝꯃ ꯀꯣꯐꯤ ꯑꯃꯃꯝ ꯊꯛꯃꯤꯟꯅꯔꯒ ꯁꯨꯝ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕꯗꯣ ꯌꯥꯏꯗꯅ ꯊꯛꯇꯣꯔꯤ ꯍꯣꯏ ꯃꯇꯥꯡ ꯏꯊꯣꯏ ꯆꯥꯔꯒꯗꯤ ꯊꯛꯇꯣꯔꯤ ꯊꯦꯡꯅꯁꯤ ꯁꯣꯏꯗꯅ ꯊꯛꯇꯣꯔꯤꯀꯣ ꯑꯗꯣ ꯏꯊꯣꯏ ꯑꯩꯁꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯍꯥꯟꯕ ꯑꯣꯏꯕꯅꯤꯅ ꯑꯩꯉꯣꯟꯗꯁꯨ ꯈꯤꯇꯪ ꯀꯩꯅꯣ ꯂꯩꯔꯦ ꯑꯗꯣ ꯑꯩꯁꯦ ꯋꯥꯔꯤ ꯁꯥꯕꯁꯦ ꯉꯝꯗ꯭ꯔꯦꯕꯀꯣ ꯏꯊꯣꯏ ꯍꯥꯏꯕꯤꯌꯨ ꯍꯥꯏꯕꯤꯌꯨ ꯇꯥꯏ ꯑꯩꯁꯦ ꯋꯥꯔꯤ ꯁꯥꯕꯁꯨ ꯀꯌꯥ ꯍꯩꯇꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯗ ꯑꯝꯇ ꯄꯥꯏꯍꯟꯖꯔꯛꯑꯒꯦ ꯍꯜꯂꯣ 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 ꯏꯊꯣꯏ ꯑꯣ ꯇꯥꯏ ꯇꯥꯏ ꯅꯌꯥꯗꯣ ꯈꯤꯒꯞꯀꯅꯣ ꯍꯥꯏꯕꯅꯤ ꯑꯣ ꯑꯗꯨꯅꯦ ꯏꯆꯥ ꯅꯨꯄꯥꯅ ꯈꯔ ꯏꯀꯥꯏ ꯊꯤꯒꯟꯕꯒ ꯋꯥꯔꯤ ꯁꯥꯔꯤꯅꯦꯅ ꯑꯗꯒꯤ ꯅꯪꯅ ꯑꯃꯨꯛ ꯈꯜꯂꯝꯃꯅꯤꯗꯣ ꯀꯗꯥꯏꯗꯒꯤ ꯃꯃꯥ ꯃꯆꯥ ꯑꯉꯥꯎꯕꯤꯅꯣ ꯐꯣꯟ ꯇꯧꯔꯛꯏꯁꯦꯅ ꯑꯗꯨꯕꯨ ꯍꯣꯏ ꯏꯆꯥꯒ ꯋꯥꯔꯤ ꯈꯪꯗꯦꯗ ꯃꯥ ꯁꯥꯕꯁꯦ ꯈꯪꯗꯦꯗ ꯏꯆꯥꯒ ꯋꯥꯔꯤ ꯁꯥꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏ ꯅꯨꯡꯁꯤ ꯑꯗꯣ ꯀꯩꯅꯣ ꯇꯧꯕꯅꯦ ꯃꯃꯥꯁꯨ ꯑꯣꯏꯅꯥꯝꯅꯦ ꯏꯊꯣꯏꯁꯨ ꯑꯣꯏꯅꯥꯝꯅꯦꯗꯅ ꯃꯃꯥꯁꯨ ꯑꯣꯏꯅꯥꯝꯅꯦ ꯑꯣ ꯍꯣꯏ ꯑꯗꯨꯅꯅꯦꯈꯪꯗꯦ ꯌꯥꯝ ꯅꯨꯡꯁꯤꯖꯕꯗꯣ ꯑꯩꯅ ꯑꯣ ꯍꯣꯏ ꯑꯗꯨꯅꯤꯗ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯌꯨꯝꯗ ꯑꯩꯈꯣꯏ ꯑꯍꯨꯝ ꯈꯛꯇꯪ ꯂꯩꯌꯦ ꯃꯃꯥꯅꯦ ꯑꯗꯒꯤ ꯏꯆꯥꯅꯨꯄꯥꯁꯤꯅꯦ ꯑꯗꯒꯤ ꯅꯪ ꯕꯕꯥꯅꯦ ꯑꯗꯣ ꯑꯁ ꯅꯪ ꯕꯕꯥꯅꯒꯗꯤꯅꯦ ꯉꯥꯎꯖꯔꯤꯅꯤꯗꯣ ꯏꯆꯥꯒꯤ ꯐꯤꯂꯝꯁꯦ ꯌꯦꯡꯕꯗ ꯉꯥꯎꯖꯔꯤꯅꯤ ꯏꯁꯩꯒꯁꯦ ꯂꯥꯛꯄꯗ ꯑꯩꯈꯣꯏꯗꯤ ꯆꯥꯛꯀ ꯆꯥꯗ꯭ꯔꯕꯅꯦꯃꯤ ꯑꯗꯣ ꯃꯃꯥꯁꯨ ꯑꯩꯅ ꯍꯥꯏꯕꯗꯣ ꯃꯃꯥꯁꯨ ꯑꯣꯏꯅꯥꯝꯅꯤ ꯅꯤꯡꯊꯧꯖꯝ ꯁꯥꯒꯩꯗ ꯌꯨꯝ ꯄꯥꯟꯖꯕꯅꯤ ꯑꯗꯣ ꯅꯪ ꯕꯕꯥꯒꯤ ꯑꯩ ꯁꯤꯔꯦ ꯂꯥꯛꯅꯨ ꯀꯣꯕꯨꯡꯉꯣ ꯂꯥꯛꯅꯨ ꯑꯗꯨꯅꯦ ꯑꯩꯈꯣꯏꯗꯤ ꯃꯤ ꯌꯥꯝꯅꯁꯨ ꯂꯩꯖꯗꯦ ꯑꯩꯒ ꯑꯗꯒꯤ ꯏꯆꯥꯅꯨꯄꯥꯒ ꯅꯪ ꯕꯕꯥꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯈꯛꯇꯅꯤꯗꯣ ꯆꯥꯔꯤꯁꯦ ꯑꯗꯣ ꯑꯁ ꯈꯪꯗꯦꯗ ꯌꯥꯝ ꯅꯨꯡꯁꯤꯗ ꯏꯆꯥꯒ ꯋꯥꯔꯤ ꯁꯥꯕ ꯐꯪꯕꯁꯦ ꯑꯗꯣ ꯈꯪꯗꯦꯅꯦ ꯏꯆꯥꯒ ꯋꯥꯔꯤ ꯁꯥꯕꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯅꯪ ꯕꯕꯥꯒ ꯇꯥꯔꯗꯤ ꯈꯪꯉꯗꯤ ꯏꯆꯥꯒ ꯋꯥꯔꯤ ꯁꯥꯟꯅꯩꯒ ꯍꯥꯏꯔꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯗꯣꯏ ꯄꯣꯠꯅꯤꯗ ꯍꯣꯏ ꯃꯃꯥ ꯍꯣꯏ ꯃꯥ ꯑꯩꯁꯨ ꯊꯝꯖꯔꯒꯦ ꯑꯗꯣ ꯃꯃꯥ ꯍꯣꯏ ꯀꯥꯏꯗꯩ ꯑꯣꯏꯕꯤꯔꯕꯅꯣ ꯕꯕꯥꯒꯤ ꯃꯤꯡꯅ ꯀꯔꯤ ꯀꯧꯋꯦ ꯑꯣ ꯃꯃꯥ ꯍꯣꯏꯒꯤꯁꯤꯔꯣ ꯈꯥ ꯁꯟꯖꯦꯝꯕꯝꯗꯩꯅꯦ ꯕꯕꯥꯒꯤ ꯃꯤꯡꯅꯅꯦ ꯁꯤꯜꯍꯩꯕ ꯀꯧꯋꯦ ꯃꯃꯥꯁꯦ ꯀꯩꯅꯣ ꯃꯃꯥꯁꯦ ꯃꯃꯥꯁꯦ ꯋꯥꯡꯖꯤꯡꯗꯩ ꯅꯠꯇꯕ꯭ꯔꯣ ꯐꯔꯦꯗꯅ ꯋꯥꯡꯖꯤꯡꯗꯩ ꯅꯠꯇꯕ꯭ꯔꯥ ꯍꯥꯏꯔꯦ ꯑꯣ ꯋꯥꯡꯖꯤꯡꯗ ꯏꯄꯥꯝꯅꯦ ꯈꯥ ꯁꯟꯖꯦꯝꯕꯝꯗꯅꯦ ꯌꯨꯝ ꯄꯥꯟꯕ ꯅꯪ ꯕꯕꯥꯒꯤ ꯃꯤꯡꯁꯦ ꯁꯤꯜꯍꯩꯕ ꯀꯧꯋꯦ ꯑꯣ ꯍꯜꯂꯛꯑ ꯂꯩꯔꯕ ꯀꯔꯤꯕ ꯍꯨꯔꯥꯟꯕ ꯐꯥꯔꯦ ꯍꯨꯔꯥꯟꯕ ꯐꯥꯔꯦ ꯍꯨꯔꯥꯟꯕ ꯐꯥꯔꯦ ꯈꯪꯉꯕꯣ ꯅꯠꯇ꯭ꯔꯣ ꯏꯅꯝꯃ ꯅꯠꯇ꯭ꯔꯣ ꯗꯥ ꯁꯤꯜꯍꯩꯕ ꯏꯅꯝꯃ ꯃꯥꯅꯦ ꯑꯁ ꯏꯕꯦꯝꯃ ꯍꯨꯃꯥꯡꯒ ꯀꯥꯡꯒꯩ ꯋꯥꯔꯤ ꯁꯥꯟꯅꯩꯅꯦ ꯑꯩ ꯉꯁꯥꯏꯗꯩ ꯅꯣꯛꯄ ꯑꯩꯁꯦ ꯀꯩ ꯉꯥꯡꯗꯣꯏꯅꯣꯁꯨ ꯈꯪꯗ꯭ꯔꯕꯅꯦꯕ ꯑꯗꯨꯒꯤꯅꯦꯕ ꯀꯩ ꯉꯥꯡꯗꯣꯏꯅꯣꯁꯨ ꯈꯪꯗ꯭ꯔꯕ ꯑꯩꯁꯦ ꯈꯪꯉꯕ ꯍꯨꯃꯥꯡ ꯑꯅꯞꯄꯤꯒ ꯀꯥꯡꯉꯦ ꯍꯥꯏꯁꯤꯅꯦ ꯌꯥꯝ ꯍꯩꯌꯦ ꯅꯪ ꯉꯥꯡꯕꯗꯣ ꯌꯥꯝ ꯃꯥꯟꯂꯦ ꯍꯥꯏꯕ ꯉꯁꯥꯏꯒꯤ ꯍꯅꯨꯕꯤꯗꯣ ꯀꯩꯅꯣꯔꯣ ꯏꯅꯝꯃ ꯉꯁꯥꯏ ꯍꯅꯨꯕꯤꯗꯣꯒ ꯃꯥꯅꯦ ꯑꯁ ꯑꯩ ꯐꯤꯂꯝ ꯀꯨꯝ ꯌꯥꯔꯅꯤ ꯅꯠꯇ꯭ꯔꯥ ꯏꯊꯣꯏꯅ ꯈꯪꯗꯣꯛꯈ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯈꯪꯉꯕꯅꯤꯅ ꯈꯪꯗꯣꯛꯈ꯭ꯔꯕꯅꯤꯅ ꯄ꯭ꯔꯦꯡ ꯀꯣꯜꯁꯦ ꯑꯗꯣ ꯁꯛꯁꯦꯁꯅꯦꯗꯤ ꯍꯥꯏꯕ ꯌꯥꯔꯦ ꯃꯥ
ꯀꯣꯟꯅ ꯑꯗꯨꯝ ꯈꯪꯍꯟꯒꯦ ꯈꯪꯍꯟꯕꯒꯤ ꯃꯑꯣꯡꯗ ꯑꯩꯈꯣꯏꯅꯁꯨ ꯍꯥꯏꯔꯕꯅꯤꯅꯀꯣ ꯈꯪꯍꯜꯂꯁꯦꯅ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯔꯛꯄꯗꯒꯤ ꯃꯥꯁꯨ ꯈꯪꯉꯛꯄꯅꯦꯕ ꯑꯗꯨꯗꯨꯅ ꯑꯗꯨꯝ ꯃꯌꯥꯝ ꯏꯊꯣꯏꯒ ꯅꯣꯔꯃꯦꯜꯗ ꯋꯥꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯈꯪꯉꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯃꯥꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯌꯨꯝꯗ ꯀꯃꯥꯏꯅ ꯂꯩꯔꯤꯒꯦ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯋꯥꯔꯤ ꯃꯇꯦꯛ ꯈꯔ ꯁꯥꯟꯅꯔꯁꯦ ꯍꯜꯂꯣ ꯏꯊꯣꯏ ꯅꯪ ꯍꯧꯖꯤꯛ ꯀꯃꯥꯏ ꯀꯣꯚꯤꯗ ꯃꯅꯨꯡꯁꯦ ꯀꯃꯥꯏ ꯂꯩꯔꯤꯕ ꯀꯃꯥꯏ ꯇꯧꯔꯤꯕ ꯅꯣꯡꯉꯥꯜꯂꯅꯤ ꯑꯗꯨꯒ ꯁꯨꯝ ꯍꯧꯖꯤꯛꯇꯤ ꯀꯩꯅꯣ ꯇꯧꯔꯦ ꯍꯥꯏꯇꯥꯔꯦ ꯌꯨꯝꯒꯤ ꯑꯌꯥꯝꯕ ꯃꯇꯦꯡ ꯄꯥꯡꯉꯦ ꯍꯥꯏꯇꯥꯔꯦ ꯆꯥꯛ ꯍꯣꯏ ꯏꯁꯤꯡ ꯍꯣꯏ ꯊꯣꯡꯉꯦ ꯁꯨꯇꯤꯡꯁꯨ ꯑꯗꯒꯤ ꯆꯠꯇ꯭ꯔꯕꯅꯤꯅ ꯐꯤꯔꯣꯜ ꯈꯔ ꯀꯣꯜꯂꯦ ꯎꯝ ꯑꯗꯒꯤ ꯐꯤꯂꯝ ꯈꯔ ꯌꯦꯡꯉꯦ ꯎꯝ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯃꯇꯝ ꯂꯦꯜꯂꯒ ꯂꯩꯔꯦ ꯍꯧꯖꯤꯛꯇꯤ ꯑꯗꯨꯅꯦ ꯅꯣꯏ ꯗꯥꯁꯤ ꯂꯩꯕꯁꯨ ꯁꯨꯇꯤꯡ ꯆꯠꯇ꯭ꯔꯕꯅꯤꯅ ꯑꯁ ꯄꯨꯔꯥ ꯑꯉꯥꯎꯕꯩ ꯑꯧ ꯇꯥꯏꯞꯇꯅꯦꯕ ꯂꯩꯁꯦ ꯈꯪꯂꯥꯎꯒ ꯂꯥꯎꯔꯛꯄꯒ ꯌꯥꯎꯖꯥꯠꯅꯤꯍꯦ ꯏꯁꯩꯒꯁꯦ ꯈꯪꯁꯛꯀ ꯁꯛꯂꯛꯄ ꯌꯥꯎꯖꯥꯠꯅꯤꯍꯦ ꯑꯗ ꯑꯗꯨꯅꯦ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯍꯥꯏꯗꯤ ꯑꯧ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯁꯨꯃꯥꯏꯅ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯅꯠꯇ꯭ꯔꯥ ꯋꯥꯔꯤ ꯁꯥꯟꯅꯕꯩ ꯃꯇꯝꯁꯤꯁꯨ ꯀꯌꯥ ꯐꯪꯗꯦꯗꯅꯀꯣ ꯑꯗꯨꯗꯨꯅ ꯍꯣꯏ ꯁꯨꯃꯥꯏꯅ ꯃꯥꯅꯦ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯆꯥ ꯅꯨꯄꯥꯁꯤꯅ ꯃꯔꯣꯟ ꯑꯃ ꯃꯁꯛ ꯐꯖꯔꯤꯕ ꯃꯁꯝꯒ ꯍꯥꯏꯒꯠꯂꯤ ꯇꯧꯔꯤꯁꯦ ꯑꯗꯨꯒ ꯃꯃꯥ ꯍꯣꯏꯗꯤ ꯉꯁꯥꯏ ꯃꯆꯥꯅꯨꯄꯥꯗꯨꯗꯤ ꯃꯥꯟꯕ꯭ꯔꯣ ꯍꯥ ꯉꯁꯥꯏ ꯃꯆꯥꯅꯨꯄꯥꯗꯨꯗꯤ ꯃꯥꯟꯕ꯭ꯔꯥꯕ ꯃꯥꯜꯂꯦ ꯍꯥꯏꯕ ꯌꯥꯝꯅ ꯇꯜꯂꯦ ꯌꯥꯝꯅ ꯑꯄꯪꯕ ꯃꯥꯜꯂꯦ ꯌꯥꯝ ꯐꯕ ꯃꯥꯜꯂꯦ ꯃꯃꯥ ꯍꯣꯏꯗꯤ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯑꯣ ꯃꯃꯥ ꯍꯣꯏꯁꯨ ꯅꯨꯡꯉꯥꯏꯔꯤꯌꯦ ꯑꯗꯨꯝ ꯁꯝꯗꯤ ꯌꯥꯝ ꯁꯥꯡꯉꯦ ꯂꯩꯔꯤ ꯑꯩ ꯍꯥꯏꯇꯥꯔꯦ ꯁꯝ ꯃꯄꯥꯟꯁꯨ ꯍꯣꯏ ꯊꯣꯛ ꯍꯣꯏ ꯍꯣꯏ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯗꯨꯝ ꯑꯗꯨꯅꯦ ꯃꯄꯥꯟꯁꯨ ꯊꯣꯛꯇ꯭ꯔꯕꯅꯤꯅ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯑꯗꯣ ꯁꯨꯇꯤꯡꯒꯨꯝꯕ ꯈꯔ ꯆꯠꯂꯗꯤ ꯅꯨꯡꯉꯥꯏꯒꯗꯧꯕ ꯅꯠꯇ꯭ꯔꯅꯦ ꯑꯗꯣ ꯍꯣꯏ ꯁꯨꯇꯤꯡꯒꯨꯝꯕꯁꯨ ꯃꯥꯅꯦ ꯆꯠꯇ꯭ꯔꯦ ꯑꯗꯒꯤ ꯑꯗꯨꯅꯦ ꯑꯁ ꯕꯣꯔꯤꯡ ꯊꯤꯅ ꯆꯨꯏꯗ ꯀꯥꯏꯗꯩꯅꯣ ꯑꯁ ꯅꯪꯒꯤ ꯍꯟꯗꯛꯀꯤ ꯃꯥꯅꯦ ꯏꯁꯩ ꯑꯃ ꯀꯩꯅꯣꯗꯣ ꯀꯔꯝꯕ ꯊꯔꯣ ꯃꯍꯥꯎꯔꯣ ꯌꯥꯝ ꯊꯔꯣꯏ ꯐꯖꯕ ꯑꯍꯥꯟꯕꯩ ꯃꯍꯥꯎꯗꯣ ꯀꯩ ꯏꯁꯩꯅꯣ ꯑꯗꯨ ꯀꯥꯎꯕꯩꯗꯨ ꯑꯗꯨ ꯏꯁꯩ ꯊꯥꯗꯣꯛꯈꯤ ꯑꯦꯞ ꯃꯇꯨꯡꯗ ꯊꯥꯗꯣꯛꯑꯦꯕꯀꯣ ꯍꯣꯏ ꯚꯤꯗꯤꯑꯣ ꯑꯗꯨꯗꯣ ꯃꯇꯦꯛ ꯑꯃ ꯑꯗꯨ ꯅꯠꯇ꯭ꯔꯣ ꯈꯪꯗꯦ ꯏꯁꯩ ꯐꯖꯕꯅꯦ ꯑꯃꯈꯛ ꯌꯥꯝꯅ ꯎꯏꯌꯦ ꯅꯣꯏ ꯗꯥꯁ ꯂꯩꯕꯒ ꯑꯥ ꯅꯝꯕ ꯃꯥꯅꯦ ꯇꯧꯕꯗ ꯃꯥꯅꯦ ꯃꯇꯦꯛꯂ ꯀꯩꯅꯣꯈꯛ ꯃꯇꯦꯛꯅꯦ ꯌꯦꯡꯕꯅꯦ ꯑꯗꯣ ꯌꯥꯝ ꯃꯇꯦꯛꯅꯦ ꯊꯤꯅ ꯐꯖꯩ ꯍꯥꯏꯕ ꯑꯗꯨ ꯏꯁꯩꯗꯣ ꯀꯩ ꯏꯁꯩꯅꯣ ꯑꯩ ꯀꯥꯎꯈ꯭ꯔꯦ ꯑꯩꯁꯨ ꯌꯥꯎꯕꯅꯦ ꯐꯖꯩ ꯆꯤꯡꯌꯥꯗꯒ ꯅꯝꯕꯗꯣ ꯑꯗꯨ ꯏꯁꯩꯗꯣ ꯀꯩꯅꯣꯝ ꯌꯥꯝ ꯀꯥꯎꯈ꯭ꯔꯦ ꯐꯖꯩ ꯑꯗꯨꯅꯦ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯊꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯇꯟꯖꯥ ꯑꯆꯧꯕ ꯑꯃ ꯐꯪꯉꯦ ꯑꯩꯅ ꯆꯥꯟꯁ ꯂꯧꯔꯒ ꯄ꯭ꯔꯦꯡ ꯀꯣꯜ ꯇꯧꯍꯧꯔꯦ ꯅꯠꯇ꯭ꯔꯗꯤ ꯏꯊꯣꯏꯁꯦ ꯐꯣꯟ ꯄꯥꯏꯔꯛꯇꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯅꯝꯕꯔꯁꯦ ꯀꯅꯥꯒꯤ ꯅꯝꯕꯔꯗꯩ ꯇꯧꯔꯛꯏꯅꯣ ꯁꯤꯒꯤ ꯈꯪꯗꯕ ꯅꯝꯕꯔꯁꯦ ꯑꯩꯈꯣꯏ ꯅꯝꯕꯔꯗꯩ ꯏꯅꯥꯎꯄꯥꯒꯤ ꯇꯧꯔꯛꯄ꯭ꯔꯣ ꯅꯝꯕꯔꯅꯦ ꯑꯣ ꯑꯗꯣ ꯅꯝꯕꯔꯁꯦ ꯍꯥ ꯏꯅꯝꯃ ꯑꯣꯏꯔꯗꯤ ꯈꯪꯗꯧꯅꯦꯕ ꯑꯧ ꯃꯥꯒꯤ ꯅꯝꯕꯔꯗꯩ ꯏꯅꯝꯃꯅ ꯑꯇꯣꯞꯄ ꯃꯥꯒꯤ ꯅꯝꯕꯔꯗ ꯐꯣꯟ ꯅꯝꯕꯔ ꯇꯧꯔ ꯖꯤꯑꯣ ꯅꯝꯕꯔ ꯇꯧꯔꯛꯄꯁꯦ ꯑꯃ ꯂꯩꯌꯦ ꯑꯩꯅꯅꯦ ꯀꯅꯥꯝ ꯄ꯭ꯔꯦꯡ ꯀꯣꯜ ꯈꯪꯗꯕ ꯍꯦꯛ ꯇꯧꯕꯒꯤꯅꯦ ꯑꯧ ꯗꯥꯏꯔꯦꯛꯇꯒꯤ ꯅꯝꯕꯔꯁꯨ ꯂꯩꯌꯦꯕꯀꯣ ꯑꯥ ꯀꯩꯅꯣ ꯑꯇꯣꯞꯄ ꯅꯝꯕꯔꯗꯩ ꯃꯥꯜꯂꯦ ꯅꯣꯏꯁꯦ ꯃꯥꯅꯦ ꯃꯥꯒꯤ ꯖꯤꯑꯣ ꯅꯝꯕꯔ ꯑꯃ ꯂꯩꯌꯦꯕ ꯑꯗꯨꯗꯣ ꯑꯩꯅ ꯄ꯭ꯔꯦꯡ ꯀꯣꯜ ꯇꯧꯕꯒꯤ ꯑꯗꯨꯝ ꯑꯩꯅ ꯊꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯣ ꯀꯩꯅꯣ ꯉꯁꯥꯏꯁꯨ ꯍꯪꯈ꯭ꯔꯦ ꯏꯅꯝꯃ ꯏꯊꯣꯏꯁꯦ ꯑꯩꯅ ꯀꯩ ꯌꯦꯟꯖꯥꯡ ꯆꯥꯏꯅꯗꯤ ꯍꯪꯈ꯭ꯔꯕꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯑꯩꯁꯦ ꯃꯃꯥ ꯁꯥꯔꯤꯉꯩꯗ ꯑꯩꯁꯦ ꯇꯁꯦꯡꯅ ꯀꯔꯤ ꯍꯥꯏꯈꯤꯕꯅꯣꯗꯣ ꯀꯥꯎꯊꯣꯛꯈ꯭ꯔꯦꯕ ꯑꯗꯣ ꯅꯪ ꯀꯩ ꯌꯦꯟꯖꯥꯡ ꯆꯥꯕ ꯉꯁꯤꯗꯤ ꯏꯊꯣꯏ ꯑꯣ ꯀꯩꯅꯣ ꯁꯧꯒ꯭ꯔꯤꯒ ꯄꯥꯛꯅꯝꯒ ꯆꯥꯔꯦ ꯑꯣ ꯏꯅꯝꯃ ꯌꯦꯁ ꯉꯁꯤꯗꯤ ꯉꯁꯥꯏ ꯁꯧꯒ꯭ꯔꯤꯒ ꯄꯥꯛꯅꯝꯒ ꯆꯥꯏ ꯍꯥꯏꯈ꯭ꯔꯦ ꯑꯧ ꯑꯗꯣ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯑꯗꯨꯝ ꯐꯪꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯆꯥꯅ ꯊꯛꯅꯕꯁꯦ ꯍꯥꯏꯗꯤ ꯋꯥꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯑꯗꯨꯝ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯣ ꯍꯤꯟꯖꯥꯡ ꯅꯥꯄꯤꯁꯦ ꯀꯩꯅꯣ ꯇꯧꯋꯦ ꯃꯄꯥꯟ ꯊꯣꯛ ꯌꯥꯗ꯭ꯔꯕꯅꯤꯅ ꯎꯝ ꯌꯨꯝꯗ ꯌꯨꯝꯗꯅ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯈꯔ ꯊꯥꯍꯧꯋꯦꯕ ꯑꯩꯈꯣꯏꯁꯦ ꯎꯝ ꯑꯩꯅꯁꯨ ꯑꯗꯒꯤ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯑꯣꯏꯅꯁꯨ ꯊꯥꯕ ꯍꯥꯏꯇꯥꯔꯦ ꯎꯝ ꯑꯗ ꯑꯩꯅ ꯁꯧꯒ꯭ꯔꯤ ꯑꯃ ꯊꯥꯖꯩꯕ ꯁꯧꯒ꯭ꯔꯤ ꯎꯝ ꯄꯥꯝꯕꯤ ꯈꯔ ꯊꯥꯏꯌꯦꯕ ꯎꯝ ꯑꯗꯨ ꯊꯥꯕꯁꯤꯗ ꯍꯧꯔꯛꯑꯒ ꯉꯁꯤ ꯊꯣꯡꯉ ꯆꯥꯔꯦ ꯌꯥꯝ ꯍꯥꯎ ꯂꯩꯔꯝꯃꯦ ꯑꯩꯅ ꯁꯥ ꯇꯩꯔ ꯈꯪꯗꯦ ꯏꯁꯥꯅꯒ ꯊꯥꯖꯕꯗꯨꯗ ꯑꯁ ꯐꯖꯅꯒ ꯍꯧꯔꯛꯄꯗꯨꯗ ꯑꯗꯒꯤ ꯍꯦꯛꯑꯒ ꯍꯣꯏ ꯑꯃꯨꯛ ꯆꯥꯕꯗꯨꯗ ꯍꯥꯎꯔꯤꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯧ ꯅꯄꯥꯛꯄꯤꯁꯨ ꯊꯥꯏꯌꯦꯕ ꯎꯝ ꯅꯄꯥꯛꯄꯤꯒ ꯇꯧꯔꯒ ꯄꯥꯛꯅꯝ ꯆꯥꯔꯦ ꯎꯝ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯨꯅꯦ ꯏꯕꯨꯡꯉꯣ ꯏꯊꯣꯏꯗꯤ ꯐꯤꯜꯝꯁꯨ ꯇꯧꯋꯤ ꯑꯗꯒꯤ ꯃꯁꯛ ꯍꯥꯏꯔ ꯙꯃꯥꯝ ꯐꯖꯩ ꯏꯟꯖꯥꯡꯁꯨ ꯊꯥꯏ ꯏꯟꯁꯥꯡ ꯊꯥꯕꯁꯨ ꯍꯩꯔꯝꯃꯦ ꯊꯣꯡꯕ ꯊꯥꯛꯄꯁꯨ ꯍꯩꯔꯝꯃꯦ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯈꯣꯏꯗꯤ ꯏꯊꯣꯏ ꯍꯣꯏꯗ ꯏꯊꯣꯏꯅ ꯊꯣꯡꯕ ꯁꯧꯒ꯭ꯔꯤ ꯄꯥꯛꯅꯝ ꯆꯥꯕ ꯆꯠꯂꯅꯤ ꯑꯗꯨꯒ ꯊꯥꯡꯖꯤꯡ ꯄꯨꯔ ꯂꯥꯛꯑꯒꯦ ꯊꯥꯡꯖꯤꯡ ꯁꯤꯡꯖꯨ ꯁꯨꯔꯒ ꯆꯥꯅꯕ ꯍꯣꯏ ꯑꯗꯨ ꯆꯥꯔꯁꯦ ꯑꯩ ꯏꯊꯣꯏꯒꯤ ꯈꯨꯠ ꯏꯟꯖꯥꯡ ꯌꯦꯡ ꯑꯍꯥꯎ ꯑꯍꯥꯎꯕ ꯇꯥꯔꯦꯗꯅ ꯃꯌꯥꯝ ꯊꯣꯡꯖꯔꯒ ꯏꯊꯣꯏꯒꯤ ꯈꯨꯠ ꯌꯦꯡ ꯇꯥꯔꯦꯗꯅ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯇꯕ꯭ꯔꯥꯗꯣ ꯍꯥꯎꯅꯤꯁꯨ ꯈꯜꯂꯤꯗ ꯀꯩꯗꯧꯕꯩ ꯍꯥꯎꯔꯣꯏꯗꯣꯏꯅꯣ ꯃꯁꯛ ꯍꯥꯏꯔ ꯙꯃꯥꯝ ꯈꯨꯕꯤꯁꯦ ꯐꯖꯩ ꯀꯥꯏꯕ꯭ꯔꯥ ꯌꯦꯡꯉꯣ ꯈꯪꯄꯣꯠꯇꯦꯀꯣ ꯍꯥꯎꯅꯤ ꯃꯥ ꯃꯁꯥꯅ ꯊꯥꯖꯕ ꯁꯧꯒ꯭ꯔꯤ ꯃꯈꯨꯠꯅ ꯍꯦꯛꯑꯒ ꯊꯣꯡꯉ ꯆꯥꯖꯕꯗ ꯃꯁꯥꯅ ꯍꯥꯎꯔ ꯑꯩ ꯏꯁꯥꯅ ꯊꯣꯡꯕ ꯆꯥꯛ ꯏꯟꯁꯥꯡꯁꯦ ꯑꯩꯅꯕꯨ ꯍꯥꯎꯖꯔꯕ ꯃꯤ ꯂꯣꯏ ꯍꯥꯎꯔꯗꯕꯅꯦ ꯑꯥ ꯈꯪꯕ꯭ꯔꯥ ꯑꯗ ꯏꯊꯣꯏ ꯑꯧ ꯍꯣꯏ ꯆꯥꯈ꯭ꯔꯦ ꯉꯁꯤꯒꯤꯗꯣ ꯍꯥꯎꯈ꯭ꯔꯒꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯇꯨꯡ ꯇꯥꯕ ꯂꯥꯛꯄꯗ ꯆꯥꯕꯗꯁꯨ ꯑꯗꯨꯝ ꯍꯥꯎꯔꯤꯕ ꯍꯥꯎꯗꯣꯏꯅꯦ ꯉꯁꯤꯕꯨꯗꯤ ꯑꯗꯨꯝ ꯍꯥꯎꯕ꯭ꯔꯅ ꯈꯜꯂꯦ ꯆꯥꯛ ꯌꯥꯝ ꯆꯪꯉꯦ ꯉꯁꯤ ꯑꯣꯀꯦ ꯍꯥꯎꯔꯝꯗꯧ ꯑꯗꯨꯅꯦ ꯃꯥꯜꯂꯦ ꯌꯥꯝ ꯆꯥꯏꯁꯤꯅꯗꯤ
ꯑꯗꯣ ꯏꯊꯣꯏ ꯍꯧꯖꯤꯛꯁꯦ ꯀꯣꯚꯤꯗ ꯃꯇꯝ ꯄꯦꯟꯗꯦꯃꯤꯛ ꯃꯇꯝꯁꯤꯗ ꯃꯤꯁꯤꯡꯁꯦ ꯌꯨꯝꯗ ꯂꯣꯏꯅ ꯂꯦꯡꯗꯅ ꯂꯩ ꯂꯣꯏ ꯈꯪꯅꯔꯕ ꯋꯥꯐꯝ ꯉꯥꯛꯇꯅꯤꯀꯣ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯟꯖꯟ ꯍꯟꯖꯟ ꯍꯣꯏ ꯍꯥꯏꯗ꯭ꯔꯒꯁꯨ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯕꯒꯤ ꯏꯊꯣꯏꯒꯤ ꯁꯥꯏꯠꯇꯩꯁꯨ ꯏꯊꯣꯏꯗ ꯊꯦꯡꯅꯕ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯑꯗꯒꯤ ꯀꯃꯥꯏꯅ ꯃꯇꯝ ꯂꯦꯜꯂꯤ ꯑꯗꯨꯁꯨ ꯈꯤꯇꯪ ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯣ ꯚ꯭ꯌꯨꯋꯔꯁ ꯃꯌꯥꯝꯗ ꯑꯗꯨꯒ ꯃꯦꯁꯦꯖ ꯍꯥꯏꯇꯥꯔꯦꯀꯣ ꯏꯊꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯃꯦꯁꯦꯖ ꯑꯃ ꯄꯤꯕꯤꯔꯝꯃो ꯄꯦꯟꯗꯦꯃꯤꯛꯁꯤꯒꯤ ꯃꯇꯥꯡꯗ ꯀꯣꯚꯤꯗꯀꯤ ꯃꯇꯥꯡꯗ ꯍꯣꯏ ꯀꯩꯅꯣꯁꯦ ꯍꯧꯖꯤꯛꯁꯦ ꯃꯄꯥꯟ ꯊꯣꯛꯄꯁꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯃꯇꯝ ꯂꯦꯟꯕꯁꯦ ꯀꯩꯅꯣ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯕꯗꯤ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯁꯨꯇꯤꯡꯒꯨꯝꯕ ꯑꯗꯒꯤ ꯊꯕꯛ ꯑꯇꯣꯞꯄ ꯆꯠꯄ ꯃꯇꯝꯗꯗꯤ ꯁꯨꯝ ꯉꯁꯥꯏꯁꯨ ꯁꯨꯝ ꯍꯥꯏꯖꯈꯤꯕꯗꯣ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯥ ꯀꯩꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜ ꯀꯣꯏꯕ ꯍꯤꯡꯒꯣꯜ ꯀꯣꯏꯕꯁꯤ ꯑꯗꯨꯝ ꯄꯥꯝꯖꯩꯌꯦ ꯑꯗꯨꯝ ꯍꯥꯟꯅ ꯌꯧꯅ ꯑꯗꯣ ꯑꯗꯨꯝ ꯍꯥꯟꯅꯗꯤ ꯌꯥꯝ ꯇꯣꯏꯅ ꯀꯣꯏꯕꯗꯤ ꯐꯪꯗꯦ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯌꯥꯝ ꯐꯪꯉꯕꯅꯤꯅ ꯍꯣꯏ ꯑꯗꯨꯁꯨ ꯃꯄꯥꯟ ꯊꯣꯛꯄ ꯒꯥꯔꯗꯦꯅꯤꯡ ꯃꯈꯜ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯃꯅꯤꯗꯅꯀꯣ ꯍꯣꯏ ꯑꯗꯨꯅ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯗꯕꯅꯤꯅ ꯍꯧꯖꯤꯛ ꯍꯥꯏꯕꯗꯤ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯊꯥꯕꯁꯦ ꯂꯩ ꯊꯥꯕꯕꯨꯗꯤ ꯍꯤꯟꯖꯥꯡ ꯃꯥꯅꯦ ꯊꯥꯕꯁꯤꯅ ꯃꯥꯅꯦ ꯌꯥꯝ ꯀꯥꯟꯅ ꯂꯩꯔꯝꯃꯦ ꯍꯧꯖꯤꯛ ꯀꯥꯟꯅꯩ ꯊꯣꯛꯄ ꯌꯥꯗꯕ ꯀꯤꯆꯟ ꯇꯥꯟꯖꯥꯗꯀꯣ ꯒꯥꯔꯗꯦꯟꯁꯦ ꯌꯥꯝ ꯀꯥꯟꯅꯈ꯭ꯔꯖꯥꯠꯅꯦ ꯍꯣꯏ ꯌꯥꯝ ꯀꯥꯟꯅꯩ ꯍꯣꯏ ꯑꯗꯨꯗꯗꯤ ꯀꯥꯟꯅꯩ ꯑꯗꯣ ꯍꯥꯏꯕꯗꯤ ꯍꯣꯏ ꯌꯥꯝ ꯀꯥꯟꯅꯩꯗ ꯍꯥꯏꯕꯗꯤ ꯍꯣꯏ ꯏꯟꯁꯥꯡꯃꯛꯇ ꯊꯣꯡꯉꯣ ꯃꯔꯣꯏ ꯍꯦꯛꯅꯤꯡꯉꯦ ꯍꯥꯏꯔꯗꯤ ꯂꯩ ꯃꯅꯥꯗꯨꯅ ꯍꯣꯏ ꯍꯣꯏ ꯏꯟꯁꯥꯡ ꯊꯥꯛ ꯌꯥꯄꯣꯟꯇꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯅꯦ ꯏꯊꯣꯏꯒꯤ ꯃꯥꯒꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯑꯗꯒꯤ ꯃꯥꯅ ꯍꯥꯏꯗꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯊꯥꯕ ꯀꯤꯆꯟ ꯒꯥꯔꯗꯦꯟ ꯁꯦꯝꯖꯕ ꯌꯥꯝ ꯄꯥꯝꯃꯦꯅ ꯍꯥꯏꯔꯦ ꯚ꯭ꯌꯨꯋꯔꯁ ꯃꯌꯥꯝꯅꯁꯨ ꯈꯪꯗꯕ ꯃꯌꯥꯝꯗꯣ ꯏꯊꯣꯏꯁꯦ ꯀꯃꯥꯏꯅ ꯌꯨꯝꯗ ꯃꯇꯝ ꯂꯦꯜꯂꯝꯒꯅꯤ ꯀꯥꯏꯅ ꯑꯩꯈꯣꯏꯁꯨ ꯈꯪꯗꯦꯀꯣ ꯀꯃꯥꯏꯅ ꯃꯇꯝ ꯂꯦꯜꯂꯝꯒꯅꯤ ꯍꯥꯏꯕꯗꯣ ꯃꯥ ꯀꯤꯆꯟ ꯒꯥꯔꯗꯦꯟ ꯁꯦꯝꯗꯅ ꯑꯗꯒꯤ ꯃꯃꯥ ꯍꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯗꯅ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯗꯅ ꯑꯗꯒꯤ ꯁꯨꯇꯤꯡ ꯆꯠꯂꯤꯉꯩ ꯃꯇꯝꯗ ꯃꯥꯅ ꯄꯥꯡꯊꯣꯛꯄ ꯉꯝꯗꯕ ꯊꯕꯛ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯃꯌꯥꯝ ꯑꯃ ꯄꯥꯡꯊꯣꯛꯄ ꯉꯝꯕꯒꯤ ꯅꯨꯡꯉꯥꯏꯕꯁꯨ ꯂꯩꯌꯦꯅ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯔꯦ ꯑꯗꯣ ꯑꯦꯖ ꯑꯦꯟ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯕꯒꯤ ꯏꯊꯣꯏꯗꯒꯤ ꯑꯩꯈꯣꯏ ꯃꯦꯁꯦꯖ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯗ ꯄꯤꯅꯤꯡꯕ ꯃꯦꯁꯦꯖ ꯑꯃꯈꯛꯇꯪ ꯁꯨꯝ ꯏꯊꯣꯏꯗꯒꯤ ꯇꯥꯖꯦ ꯑꯗꯨ ꯃꯌꯥꯝ ꯍꯦꯟꯗꯣꯛ ꯊꯣꯏꯗꯣꯛꯅꯗꯤ ꯂꯣꯏꯅ ꯈꯪꯅꯔꯕ ꯋꯥꯐꯝ ꯉꯥꯛꯇꯅꯤ ꯁꯤꯁꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯕꯒꯤ ꯃꯉꯣꯟꯗꯒꯤ ꯃꯥꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯇꯥꯔꯦ ꯃꯦꯁꯦꯖꯇꯨꯃ ꯇꯥꯃꯤꯟꯅꯔꯁꯦ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯅꯔꯕ ꯉꯥꯛꯇꯅꯦ ꯑꯗꯣ ꯑꯃꯨꯛꯀ ꯍꯟꯅ ꯑꯃꯨꯛ ꯁꯨꯝ ꯍꯥꯏꯖꯒꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯦꯋꯥꯔꯅꯦꯁ ꯑꯈꯪ-ꯑꯍꯩꯁꯤꯡꯅ ꯄꯤꯕꯁꯤꯡꯗꯨꯀꯣ ꯑꯩꯈꯣꯏꯁꯨ ꯉꯥꯛꯅ ꯃꯥꯅꯤ ꯃꯥꯅꯤ ꯍꯦꯟ ꯁꯦꯅꯤꯇꯥꯏꯖꯔ ꯇꯣꯏꯅ ꯁꯤꯖꯤꯟꯅꯕ ꯅꯠꯇ꯭ꯔꯒ ꯄꯩꯁꯥ ꯀꯣ ꯑꯗꯩ ꯃꯥꯁꯛ ꯁꯤꯒꯨꯝꯕꯁꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯏꯁꯥꯅ ꯈꯤꯇꯪ ꯍꯥꯏꯕꯗꯤ ꯃꯌꯥꯝ ꯄꯨꯟꯗꯕꯤꯗ ꯍꯥꯏꯕꯗꯤ ꯈꯤꯇꯪ ꯑꯩꯈꯣꯏꯅ ꯏꯁꯥꯅ ꯗꯦꯗꯤꯀꯦꯠ ꯈꯤꯇꯪ ꯇꯧꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯆꯨꯝꯃꯤ ꯈꯤꯇꯪ ꯆꯨꯝꯃꯤ ꯂꯥꯏꯅꯥꯁꯦ ꯆꯨꯝꯃꯤ COVID-19 ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯉꯥꯛꯊꯣꯛꯅꯕꯀꯣ ꯍꯣꯏ ꯍꯣꯏ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯨꯔꯒ ꯅꯦꯒꯦꯇꯤꯚ ꯑꯣꯏꯔꯕ ꯃꯤꯁꯤꯡꯅ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗꯅꯦ ꯃꯌꯥꯝꯅ ꯍꯥꯏꯗꯤ ꯄꯨꯛꯅꯤꯡ ꯁꯣꯟꯊꯕ ꯋꯥꯁꯤꯡ ꯀꯃꯥꯏ ꯍꯣꯏ ꯍꯥꯏꯅꯤ ꯍꯣꯏ ꯍꯣꯏ ꯍꯪꯒꯣꯏꯕ ꯑꯗꯒꯤ ꯌꯥꯝꯅ ꯍꯩꯅꯗꯕꯒꯤ ꯃꯑꯣꯡ ꯎꯠꯄꯤꯕꯗꯣ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯃꯦꯟꯇꯦꯂꯤ ꯍꯥꯔꯠ ꯇꯧꯕꯤꯕꯁꯤꯡꯗꯨꯀꯣ ꯍꯣꯏ ꯍꯣꯏ ꯑꯗꯨꯒꯨꯝꯕꯁꯦ ꯁꯤꯒꯨꯝꯕꯁꯦ ꯇꯧꯕꯤꯗꯕꯤꯗ ꯋꯥꯈꯜ ꯍꯥꯏꯕꯗꯤ ꯊꯧꯒꯠꯄꯤꯕꯗꯣ ꯃꯤꯗꯣ ꯍꯥꯏꯕꯗꯤ ꯄꯤꯕ ꯑꯗꯨꯒ ꯍꯥꯏꯕꯗꯤ ꯁꯨꯝ ꯁꯤꯒꯨꯝꯕꯁꯤꯡꯁꯦ ꯈꯤꯇꯪ ꯍꯧꯖꯤꯛ ꯁꯤꯒꯨꯝꯕꯁꯦ ꯀꯩꯅꯣ ꯇꯧꯍꯟꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯍꯣꯏ ꯌꯥꯝ ꯃꯌꯥꯝꯅ ꯃꯥꯅꯦ ꯃꯥꯅꯦ ꯌꯥꯝ ꯆꯨꯝꯃꯦ ꯃꯤꯒꯤ ꯅꯨꯡꯉꯥꯏꯇꯅꯕ ꯇꯧꯕꯤꯔꯣꯏꯗꯕꯅꯦꯅ ꯍꯥꯏꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯍꯣꯏ ꯁꯤꯡꯉꯒ ꯅꯥꯕ ꯑꯝꯇ ꯅꯠꯇꯦꯕ ꯅꯥꯔꯤꯁꯤꯡꯁꯦ ꯃꯥꯅꯦ ꯃꯥꯅꯦ ꯀꯅꯥꯝꯇ ꯍꯣꯏ ꯅꯥꯅꯤꯡꯕ ꯑꯝꯇ ꯅꯠꯇꯦꯕ ꯅꯠꯇ꯭ꯔꯥ ꯃꯥꯅꯦ ꯑꯗꯨꯅꯦ ꯁꯤꯒꯨꯝꯕꯁꯦ ꯍꯥꯏꯖ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯊꯣꯏ ꯃꯇꯝ ꯈꯤꯇꯪ ꯈꯥꯏꯗꯣꯛꯄꯤꯔꯒ ꯑꯩꯒꯤ ꯄ꯭ꯔꯦꯡ ꯀꯣꯜ ꯇꯧꯕꯗꯁꯨ ꯁꯛꯁꯦꯁ ꯑꯣꯏꯍꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯈꯪꯗꯤ ꯈꯪꯉꯣꯏꯗꯕꯅꯦ ꯑꯩꯅ ꯈꯪꯍꯟꯈꯤꯕꯅꯦ ꯍꯥꯏꯕꯗꯤ ꯈꯪꯍꯜꯂꯒꯦꯅꯁꯨ ꯑꯩꯅ ꯈꯟꯈꯤꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯣꯏ ꯈꯪꯍꯟꯕꯅꯦ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯊꯣꯏ ꯍꯣꯏ ꯏꯅꯥꯎꯅꯨꯄꯤ ꯃꯁꯛ ꯐꯖꯕꯤ ꯔꯥꯁꯤ ꯌꯥꯝ ꯂꯩꯕꯤ ꯑꯩꯒꯁꯨ ꯌꯨꯝꯅꯥꯛ ꯃꯥꯟꯅꯩꯌꯦ ꯏꯊꯣꯏꯁꯦ ꯑꯗꯣ ꯑꯩꯒꯤ ꯑꯩꯒꯗꯤ ꯏꯅꯥꯎꯅꯨꯄꯤꯅꯦ ꯌꯥꯝ ꯍꯔꯥꯎꯔꯦ ꯊꯥꯒꯠ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤꯅꯦ ꯍꯥꯏꯇꯥꯔꯦ ꯃꯥꯒ ꯉꯥꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯗꯣ ꯏꯊꯣꯏ ꯅꯥꯕ ꯌꯥꯗꯦ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ ꯃꯃꯥ ꯍꯣꯏꯁꯨ ꯂꯣꯏꯅ ꯍꯣꯏ ꯆꯦꯛꯁꯤꯟꯅ ꯂꯩꯌꯣ ꯑꯍꯥꯎ ꯑꯍꯥꯎꯕ ꯆꯥꯔꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯍꯣꯏ ꯈꯜꯂꯒ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯦꯛꯇꯤꯚꯤꯇꯤꯁ ꯃꯌꯥꯝ ꯑꯃ ꯌꯨꯝꯗ ꯇꯧꯕ ꯌꯥꯕ ꯃꯌꯥꯝ ꯑꯃ ꯂꯩꯀꯣ ꯑꯗꯨ ꯇꯧꯔꯒ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯌꯨ ꯑꯗꯨꯒ ꯅꯥꯕ ꯌꯥꯗꯦ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯂꯩꯕꯤꯌꯨ ꯑꯗꯨꯒ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯨꯡ ꯀꯣꯏꯅ ꯁꯥꯡꯅ ꯃꯥꯏ ꯄꯥꯛꯅ ꯇꯧꯕꯤꯔꯛꯑꯣꯅ ꯍꯥꯏꯒꯦ ꯀꯣ ꯏꯊꯣꯏ ꯍꯣꯏ 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 ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯑꯗꯣ ꯏꯅꯝꯃꯍꯣꯏꯁꯨ ꯗꯥꯁꯤ ꯂꯩꯕ ꯍꯣꯏ ꯑꯗꯒꯤꯗꯤ ꯗꯥ ꯔꯟꯖꯟ ꯍꯣꯏꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯥꯏꯕꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯈꯜꯂꯒ ꯂꯩꯕꯤꯌꯨ ꯑꯗꯨ ꯍꯣꯏ ꯍꯣꯏ ꯚ꯭ꯌꯨꯋꯔꯁꯤꯡꯗꯁꯨ
ꯅꯨꯡꯉꯥꯏꯕ ꯉꯥꯛꯇꯅꯤ ꯈꯜꯂꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯍꯣꯏ 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 ꯐꯔꯦ ꯐꯔꯦ ꯏꯊꯣꯏ ꯑꯗꯨ ꯇꯥꯔꯗꯤ ꯊꯝꯃꯒꯦꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯕꯁꯦ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯅꯣꯡꯃ ꯁꯧꯒ꯭ꯔꯤ ꯆꯥꯕꯗ ꯊꯦꯡꯅꯔꯁꯤ ꯁꯧꯒ꯭ꯔꯤ ꯆꯥꯕꯗ ꯊꯦꯡꯅꯔꯁꯤ ꯁꯧꯒ꯭री ꯆꯥꯕꯗ ꯊꯦꯡꯅꯔꯁꯤ ꯍꯣꯏ 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 ꯐꯔꯦ ꯐꯔꯦ ꯊꯝꯃꯦ ꯊꯝꯃꯦ ꯑꯩꯈꯣꯏꯒꯤ ꯁꯛꯅꯥꯏꯔꯕ ꯑꯥꯔꯇꯤꯁ ꯍꯥꯏꯇꯥꯔꯦ ꯏꯊꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯁꯦ ꯄ꯭ꯔꯦꯡꯀꯣꯜꯁꯦ ꯌꯥꯝ ꯍꯩꯔꯒ ꯇꯧꯕ ꯅꯠꯇꯦ ꯑꯗꯣ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯗꯕꯁꯨ ꯀꯨꯏꯔꯦꯅ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯁꯦꯅ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯇꯥꯟꯖꯥ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯂꯧꯔꯒ ꯑꯗꯨꯝ ꯋꯥꯔꯤꯁꯦ ꯁꯥꯟꯅꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯀꯣꯃꯦꯟ ꯄꯤꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯗꯣ ꯃꯇꯝ ꯀꯨꯏꯅ ꯑꯩꯈꯣꯏꯁꯨ ꯃꯄꯥꯟ ꯊꯣꯛꯇꯕꯅꯤꯅ ꯍꯥꯏꯗꯤ ꯎꯅꯔꯒ ꯍꯦꯛ ꯄꯨꯟꯕꯁꯨ ꯌꯥꯗꯕꯅꯤꯅ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯤ ꯇꯥꯟꯖꯥꯁꯦ ꯁꯨꯝ ꯂꯧꯖꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯥꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯌꯨꯝꯗ ꯂꯩꯔꯝꯃꯦ ꯀꯤꯆꯟ ꯒꯥꯔꯗꯦꯟꯒ ꯁꯦꯝꯗꯅ ꯑꯗꯒꯤꯗꯤ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡꯒ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯦ ꯇꯥꯕꯗ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯏꯟꯁꯄꯤꯔꯦꯁꯟ ꯑꯃ ꯐꯪꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯏꯟꯁꯄꯤꯔꯦꯁꯟ ꯐꯪꯕ ꯌꯥꯕ ꯊꯕꯛ ꯃꯌꯥꯝ ꯇꯧꯔꯝꯃꯦ ꯏꯟꯁꯥꯡ ꯃꯁꯥꯅꯒ ꯊꯥꯖꯔꯒ ꯃꯁꯥꯅꯒ ꯍꯦꯛꯑꯒ ꯊꯣꯡꯉꯒ ꯆꯥꯏꯒꯥꯗꯣ ꯇꯥꯕꯗ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯇꯧꯋꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝꯅ ꯀꯣꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯀꯣꯃꯦꯟ ꯕꯣꯛꯁꯇ ꯀꯃꯦꯟ ꯄꯤꯕꯤꯔꯝꯃꯣ ꯑꯗꯨꯒ ꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯑꯗꯣ ꯈꯤꯇꯪ ꯃꯔꯛꯇ ꯒꯦꯞ ꯂꯩꯊꯣꯛꯈ꯭ꯔꯦ ꯑꯩꯗꯣ ꯚꯤꯗꯤꯑꯣꯗꯣ ꯈꯤꯇꯪ ꯅꯝꯕ ꯐꯔꯛ ꯇꯥꯈꯤꯕꯗꯒꯤ ꯑꯩ ꯈꯤꯇꯪ ꯒꯦꯞ ꯂꯩꯈ꯭ꯔꯦ Q&Aꯒꯤ ꯃꯊꯪꯗ ꯈꯤꯇꯪ ꯁꯥꯡꯅ ꯒꯦꯞ ꯂꯩꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯃꯨꯛꯀ ꯍꯟꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯕꯥꯏ ꯕꯥꯏ